Akasvani Imphal Ketrimayum Chitrabhanu na pau pazari ahanbada maru oiba pau Manipuri Kusengi oiba chak tangbaga mari lenena nupisina harukiba iho amasung thodoktuda nupi kya lekitaba amadi aso open nangkiba adubu ningsingduna ngasi nupila ningsing numit palan tawri Bhupendra Patel ngasi Gujarat ki Mukhyamantri oina wasak lauragani wasak laubagi tharamda Mukhyamantri Nongthombam Biren su yawgani G20 Development Working Group DWG gi numit marini chathagadaba mifam hayengdagi Mumbai da horogani amasung UGC gi 4-year undergraduate program ngasi lakthoklagani Manipur Kusengi oiba chak tangbaga mari lenana nupisin harukiba iho amasung thodoktuda nupi kaya lekitaba amadi aso open nangkiba adubu ningsingduna makoigi mafamda ikai khumnaba amadi tawbimal khangba utpaga lonena ngasi rajya asigi mafam kayada amasung Manipuri singna khundaba atay mafamsingda nupila ningsing numiki palan thoram pangthoknari Rajya Sarkar na sinba mapung oiba thoram Imphal gi Nupilan Memorial Complex amadi TZ Higher Secondary School da pangthokhi thoram aduda Power Mantri Tongam Biswajit amadi Mahut Mantri Yumnang Kem Chana Lusingdina Nupilal Memorial Complex da miyamna leikitraba ima singi mafamda haikat lekat tamki tungda Imphal gi TZ Higher Secondary School da pangthokpa thoramda athoiba athithi oikiba Sri Vishwajitna Nupilan horkibagi wari nahungna ningsingna dun hai lamdam asida khudongthiba kya mayoknaba matamda nupisna chawna thodang logduna lakle Mang na hai nupi laga mari leinaba photo amadi ate polom kaya ngak senduna ningsingduna thamnabagi damak sarkar na lupa koti amala kuntra kaithokle polom sing adubu ningthina ngak senduna manghandana thamnaba thabak paikhatnabasu mahangna mari leinaba authority da khanganki Mantri ni hai Rajya Sarkar asina nupi singi yafenaba amadi sel tungi fifam fakan hanabagi damak thabak kaya letna paikhatli social welfare bibaki makhada nupi singda pension piba hokre Anganwadi workers sing lauriba thodambo sakhangbo oina makhogi honorarium hengatle thona phabi ima sing asigi thona lingze adu ningsing bagalunena tungi mirol nasu makhogi khudung inba mahangna haiki Pangthoiba observation punamak singche matamduda tawkhiba amade thokhiba thodo kayabo ningsing bagalunena akhoi ngasi thona phana pangal leina amade lingjel leina lebak ke damukta iramdam ke damakta akhoi hona minarakanda chakhatpa ama porakpa asina akhoi ngasi nupilangi pangthokdabasigi magun takani haiba wafumchi hajarga punamak hona minaba aduga leiramiba wakhalon phidamningai oiba thabuksing khaktana ngasi ningsingiba akhoi na leisu kalibasingche ngasi gi mirol nasu asigumba afaba thona leba pangal leina amade lingjel leina lebak ke damakta kathokpa ngambagi wafamda thabak tawba matamda aikoisu tungi mirolna lei kaludabge maram leite Thoramduda wangang bada Mahut Mantri Yumnang Kem Chan hai Manipuri itihas ki tangka kaya da lamdam sigi ima ibel sina urkiba thongna lingzen adu ngasi su hanba letri mang hai ekho gi nat ki oiba channel launchet kaya kanbatana ima ibel sina achobo thodang lori thongna phabi sing adugi gun sing adu horukli ba mirol nasu chenba ngamna na ba hona na basu mang hai ki Manipuri itihas ki tangka kaya da koi ima ibel sina loramba thongna adu ngasi su handri Bharat ki karma jagah ima ngakti ki kaithel lege Manipur se le advai tawduna nupi lan sisu prithvi ki atupa jagah mata nupi me amna hora kanda sagi shasan dugi against the lan hobai se koi Manipur ki ima singna hogi aduna phidam lamam moramba ima singdu ngasi ekoina nijanga koi legi dabasu yaure leibasu yaure makoi kuno khurumjari makoi ki pangal thona do ngasi ki generation su lebam to ena khali Manipur ki samaj Koi ima ibel isani se hui nupi oiba sina lori badai ta se prithvi ki wang da koi lemjaningai ne na khali Tungda Nupila Memorial Association ki drama kangbu na shanaba Nupila dramas uthi tharumtuda Mantri Singh MLA Singh Rajya ki Chief Secretary DGP amadi mukok tongba official kaya su saru yaki Ayukta Nupila numika mari lenena nupi singi oiba lamjel amasu pangthoki Nupila numina lakpada Rajapal Laganishin Mukhyamantri Nongthombam Biren Singh Mantri Singh MLA Singh na Rajya sigi miyamda yafa pauzal piri Rajya ki veterinary amasung animal husbandry services na sinuna tha sigi tara mari amasung tara manga da nambol oinam sagol kangzaibungda local desi cow mela pangthokadori mela sida masamu phaba amadi phajaba sansing utkadori Tabiri Pawasi Akasvani Imphal dagini
Bhupendra Patel ngasi Gujarat ki Mukhyamantri oina wasak lawragani wasak lawbugi thoram Gandhinagar da nungtil pung ani taba matamda pangthokani Manipur rajya adugi 19 suba Mukhyamantri oina rajya gi Rajyapal Acharya Devvrat na thabak paiba amasung aron pangakpagi wasak lawgani wasak lawbugi thoramda Pradhan Mantri Narendra Modi Griha Mantri Amit Shah amasung BJP na sasan toba rajya singi Mukhyamantri sing saruk yagani Mukhyamantri Nongthombam Biren Singh su wasak lawbugi thoram aduda yawgani Ningsing bayai handak da pangthokiba seat chama marfunito leba Gujarat Vidhan Sabha gi mikhalda BJP na seat chama yankai taru fangduna chawna mai pakhibani mai paklaba MLA Singh Nasri Bhupendra Patel bu BJP Legislative Party gi luchingbu oina khankhibani G20 Development Working Group DWG gi numit marini chathagadaba mifam hayengdigi Mumbai da horogani mifam asida chakholagliba leibak sing chakhutriba leibak sing amasung ite leibak singi oiba chakhotrangi wafung kya gi matangda khanagani JC gi August Tara digi tara nintoi fauba Bali da pangthokiba G20 gi DWG gi mifamda maru eba warep kaya marum lokibani varana G20 gi presidency gi fam pair batungda ahanba oina pangthokliba mifam asida data for development listing ani kuntra gi agenda puthokna honaba amadi G20 ki thokdang green development ki lamda anoba thong puthokpa amasung sustainable development goals sing fangnana bahona bana chingbagi matangda khanagani University Grants Commission UGC gi 4-year undergraduate program ngasi lakthoklagani masi academic session listing ani kulhumdoi kun mari dagi hauna higher education institutions sing da chanagani program asi 4-year undergraduate degree gi tongan ba tangkak sing khaidoktuna mahiroi sing da tongan ba entry amadi exit option sing piragani UGC gi chairman professor M Jagdish Kumar na hai national education policy listing ani kunda higher education system da mahiroi amana makoin apamba ama natraga amadagi hena specialized area da makhatana tamthaba yagani Pradhan Mantri Narendra Modi na Gawada Mopa International Airport Sangakre Airport asigi maming asi hanigi Mukhyamantri Manohar Parrikar gi maming lawduna thonkhibani Panaji dagi kilometer 35 rom lapna leiba anoba airport asina chehigi oina passenger lakni famari puthokpasin tawba ngamgani hariba chang asi airport asi hena chakso hananaba thorang paikhalaba matungdadi koti ahumlom yawba ngamgani hairi Kendra Women and Child Development Mantri Smriti Irani hairi Nirvaya Fund gi matengna leba asida sarkar na first track court listing ama handling khatle Protection of Children from Sexual Offences POCSO A ki matangda New Delhi da pangthokiba mifam amada mantrin hai apunba first track court asigi manungda chahum henbadi angangsing amadi POCSO A kamari leinaba casing pakhatkani ek asigi makhada casing pakhapada changba matangi matangda mantrina POCSO case pakhapada changchatta changba matam asi nimi changwa sutna mapanini aduna masi hena tujinhanbagi tangai fadaba lei Kendra ki Haksel amasung Wahengbam Mantri Dr. Mansukh Mandavian hari lebak sin batungbada Haksel ki kudongjaba mapung pangana bahona bada community health official singi charba thodang lei Uttar Pradesh ke Varanasi da nimini chatarakpa jati taki universal health coverage solution begi tharum da wangang bada mantri hai sarkar asna leba asigi nagrik khudimakta Haksel ki kudongjaba sing iralena fangana bahonari Haksel lamda thabak toriba miyosina yarba makai anaba sing bo kathopaga lunena nusina loina binaba mahangna appeal tori FIFA World Cup ki ahanba semi final da Argentina amasung Croatia hayeng nongai matung pungkai chatpada thengnaragani aduga anishuba semi final na France ka Morocco ga matangi numita sanagani final tha asigi tarani panda sanagani Nepal gi handicraft ki pothok sing hena pothoktuna mapalam da thadokpa amadi lalol itik tawbugi cha hengat hanabagi pandam da Federation of Handicraft Association of Nepal na sinuna taramapan suba handicraft trade fair amasung teratres suba crafts competition Kathmandu da pangthokle hayeng fawo chathaga da ba mela asna leba adugi amadi miram gi lamkoiba myoy kya gi puning singsinnaba oiri aroiba da maroiba paw amuk hanna Manipur da kusengi oiba chak tangbaga mari lenena nupisina horokiba iho amasung thodoktu da nupi kaya lekhidaba amadi aso open nangkiba adubu ningsingtuna ngasi nupila ningsing numit palan tawri Bhupendra Patel ngasi Gujarat ki Mukhyamantri oina wasak larogani wasak lawbugi thoramda Mukhyamantri Nongthombam Biren su yawgani G20 Development Working Group ki numit mari ninjatagadaba mifam hayengdagi Mumbai da horogani amasung UGC ki 4-year undergraduate program ngasi lakthoklagani pawrizari